ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯛꯆꯔꯤ ꯉꯁꯤꯗꯒꯤ ꯃꯤꯔꯣꯜ ꯇꯔꯥꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯝꯗꯧꯔꯛꯀꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯥꯎꯈꯠꯂꯛꯄꯅ ꯑꯑꯣꯟꯕ ꯀꯌꯥ ꯄꯨꯔꯛꯂꯤ ꯊꯥꯖꯔꯨꯗꯦ ꯄꯤꯛꯂꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯈꯪꯕ ꯉꯝꯂꯦ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯇꯧ ꯇꯝꯅꯗꯨꯅ ꯏꯃꯨꯡ ꯑꯃꯒꯨꯝ ꯆꯥꯎꯈ꯭ꯔꯕ ꯃꯥꯂꯦꯝ ꯑꯁꯤ ꯄꯤꯁꯤꯜꯂꯛꯂꯤ ꯃꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯐꯤꯖꯦꯠ ꯆꯛꯆꯥꯗꯤ ꯀꯥꯏꯍꯟꯒꯨꯝꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃ ꯇꯣꯞ ꯇꯣꯞꯅ ꯀꯟꯖꯐꯝ ꯑꯃ ꯊꯝꯍꯧꯁꯤ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯆꯍꯤ 1000 ꯃꯇꯨꯡꯗ ꯀꯝꯗꯧꯔꯛꯀꯗꯒꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯍꯣꯡꯕ ꯅꯥꯏꯔꯤ ꯃꯗꯨꯗꯤ 20th ꯁꯦꯟꯆꯨꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯡꯆꯠꯇ ꯋꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ 21st ꯁꯦꯟꯆꯨꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯆꯤ 4ꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯄꯨ ꯏꯕꯦꯟ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯒ ꯃꯁꯛ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯑꯊꯤꯕ ꯃꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯁꯔꯖꯔꯤ ꯀꯌా ꯇꯧꯗꯨꯅ ꯑꯍꯣꯡꯕ ꯐꯤꯚꯝ ꯀꯌా ꯑꯣꯏꯍꯜꯂꯛꯂꯤ ꯅꯥ ꯇꯥꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯤꯌꯔꯤꯡ ꯑꯦꯗ ꯍꯥꯞꯇꯨꯅ ꯇꯥꯕꯒꯤ ꯁꯛꯇꯤ ꯐꯪꯍꯟꯕꯇ ꯅꯠꯇꯅ ꯔꯦꯀꯣꯔꯗ ꯐꯥꯎꯕ ꯇꯧꯕ ꯌꯥꯍꯜꯂꯛꯂꯤ ꯎꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗ꯭ꯔꯕꯁꯤꯡꯗꯁꯨ ꯕꯥꯏꯑꯣꯅꯤꯛ ꯑꯥꯏ ꯍꯥꯞꯇꯨꯅ ꯎꯕ ꯉꯝꯍꯜꯂꯛꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯀꯦꯃꯦꯔꯥ ꯑꯃꯒꯨꯝ ꯃꯊꯧ ꯇꯧꯍꯟꯕꯁꯨ ꯌꯥꯔꯤ ꯐꯤꯚꯝ ꯁꯣꯏꯔꯕ ꯀꯌꯥꯁꯨ ꯃꯦꯆꯤꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯊꯧ ꯇꯧꯍꯟꯕꯁꯨ ꯉꯝꯂꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒ ꯇꯦꯛꯅꯣꯂꯣꯖꯤꯒ ꯌꯥꯟꯁꯤꯟꯅꯗꯨꯅ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ 21st ꯁꯦꯟꯆꯨꯔꯤ ꯑꯁꯤꯗꯗꯤ ꯎꯕ ꯐꯪꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯤꯟ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯂꯦꯚꯦꯜꯗ ꯑꯍꯣꯡꯕ ꯑꯣꯏꯍꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕꯁꯨ ꯁꯥꯏꯟꯇꯤꯁ ꯀꯌꯥꯅ ꯍꯣꯠꯅꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯛꯁꯐꯣꯔꯗ ꯂꯦꯕꯀꯤ ꯊꯤꯖꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯑꯩꯁ ꯍꯥꯏꯕꯤ ꯅꯥꯔꯕ ꯑꯉꯥꯡ ꯀꯌꯥ ꯃꯁꯥ ꯐꯒꯠꯍꯜꯂꯤ ꯃꯁꯤꯗ ꯅꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯖꯤꯟ ꯑꯁꯤ ꯁꯦꯝꯗꯣꯛꯇꯨꯅ ꯑꯦꯖ ꯑꯣꯏꯔꯛꯇꯅꯕ ꯖꯤꯟꯕꯨ ꯁꯦꯝꯗꯣꯛꯅꯕ ꯈꯨꯠꯂꯥꯏ CRISPR ꯍꯥꯞꯆꯤꯟꯗꯨꯅ ꯑꯦꯖ ꯑꯣꯏꯗꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯥꯔꯁꯇ ꯈꯨꯟꯗꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯤꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯧꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯎꯔꯛꯀꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯔꯁꯇ ꯐꯪꯂꯤꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯪꯂꯤꯕ ꯑꯁꯤꯗꯒꯤ ꯆꯥꯗ 63 ꯍꯟꯊꯅ ꯐꯪꯂꯤ ꯃꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯌꯥꯎꯔꯤꯕ ꯄꯨꯄꯤꯜ ꯑꯁꯤꯒꯤ ꯆꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯉꯥꯜ ꯍꯦꯟꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯔꯁꯇ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯡꯕ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯍꯦꯜꯂꯛꯀꯅꯤ ꯃꯔꯝꯗꯤ ꯃꯥꯔꯁꯇ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯩ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯆꯥꯗ 39 ꯈꯛ ꯃꯥꯔꯁꯇ ꯑꯣꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯑꯕꯗꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯋꯥꯠꯄꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐ꯭ꯂꯨꯏꯗ ꯑꯃꯈꯛ ꯁꯨꯡꯂꯤꯕ ꯐ꯭ꯂꯨꯏꯗ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯅꯜ ꯀꯣꯔꯗ ꯑꯁꯤ ꯁꯥꯡꯗꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯡꯕꯗ ꯏꯟꯆꯤ ꯈꯔꯁꯨ ꯍꯦꯟꯒꯠꯂꯅꯤ ꯃꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯇꯥꯔꯤ ꯃꯁꯤꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯑꯁꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕ ꯀꯟꯅ ꯏꯇꯂꯤ ꯑꯃꯗꯤ ꯆꯩꯅꯥꯒꯤ ꯗꯥꯛꯇꯔꯁꯤꯡꯅ ꯀꯟꯅ ꯎꯆꯤ ꯑꯃꯗꯤ ꯁꯥꯁꯤꯡꯗ ꯍꯣꯠꯅꯔꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤ ꯎꯆꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯃꯗꯨꯕꯨ ꯃꯤꯑꯣꯏꯕꯗ ꯄꯥꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯅ ꯀꯣꯛ ꯑꯁꯤ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯣꯛꯀꯤ ꯄꯥꯔꯠ ꯈꯔ ꯍꯥꯟꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯈ꯭ꯔꯦ ꯃꯗꯨꯕꯨ ꯑꯁꯣꯏꯕ ꯈꯔ ꯎꯔꯤ ꯃꯗꯨꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯀꯌా ꯎꯔꯤ ꯃꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯃꯦꯆꯤꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯕ꯭ꯔꯦꯟꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯁꯤꯟꯕ ꯉꯝꯂꯛꯄꯁꯨ ꯌꯥꯔꯤ ꯂꯨꯔꯤꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤ ꯆꯍꯤ 1000 ꯍꯦꯟꯅ ꯃꯥꯂꯦꯝꯗ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯁꯛꯅꯥꯏꯔꯕ ꯁꯥꯏꯟꯇꯤꯁ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯇꯦꯐꯦꯟ ꯍꯣꯀꯤꯟꯁꯅ ꯑꯣꯛꯁꯐꯣꯔꯗꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯆꯍꯤ 1000 ꯃꯨꯛ ꯍꯤꯡꯈꯤꯕ ꯌꯥꯔꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯂꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯃꯦꯗꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯁꯥꯡꯗꯣꯛꯄ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯖꯤꯟ ꯑꯁꯤ ꯁꯦꯝꯗꯣꯛꯇꯨꯅ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯀꯦꯟꯁꯔ ꯑꯃꯗꯤ ꯑꯇꯩ ꯂꯩꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯁꯨ ꯌꯥꯅꯕ ꯍꯣꯠꯅꯔꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯆꯩꯅꯥꯗ ꯑꯉꯥꯡ ꯄꯣꯛꯂꯛꯄꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯁꯤꯟꯐꯝꯒ ꯂꯣꯏꯅꯅ ꯁꯦꯝꯂꯤ ꯃꯃꯥ ꯃꯄꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ
basketball sanaba oinaba jinda edit tawduna mayamdagi hena wangnaba honabagi khudam kaya asi aikoina uba phangli aikoi miyoibagi brain asi 86 billion neuron yauri mokoi masen amaga signal thanaduna paw phawnari masi sing asi map ama thidokpa ngamlabadi virtual brain ama semlakpa yari aikoina science fiction cinema singda brain sing asi machine da hapchinuna saibok haiba miga machine ga yanchinaba anow posak ama oiribasi tungda oithorokpa yari brain nataba atai hakchang kayadi hapasu hore speculative oiba wakhaldi experiment amada Dr. Kwana haibada miyoiba asi sahi lising sama hingba tarabadi hojiki masak asi oiribasi oirakloi ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯁꯥꯡꯗꯣꯛꯂꯛꯀꯅꯤ ꯃꯤꯠ ꯑꯁꯤ ꯆꯥꯎꯊꯣꯔꯛꯀꯅꯤ ꯅꯥꯇꯣꯟꯁꯨ ꯑꯃꯗꯤ ꯎꯟꯁꯥꯁꯤꯡꯁꯨ ꯑꯍꯣꯡꯕ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯍꯣꯡꯕ ꯑꯣꯏꯔꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍ꯭ꯌꯨꯃꯦꯟ ꯏꯚꯣꯂꯨꯁꯟꯗ ꯑꯍꯣꯡꯕ ꯑꯣꯏꯔꯛꯄ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯍꯣꯡꯕ ꯅꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯃꯗ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯇꯔꯄ꯭ꯂꯥꯅꯦꯇꯔꯤ ꯁ꯭ꯄꯤꯁꯤꯁ ꯑꯃ ꯑꯣꯏꯔꯛꯂꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯅꯥꯁꯥ ꯑꯃꯗꯤ ꯁ꯭ꯄꯦꯁ ꯑꯦꯛꯁꯅꯆꯤꯡꯕ ꯀꯌꯥꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯥꯔꯠꯀꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯆꯍꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕꯅ ꯃꯥꯔꯁ ꯑꯃꯗꯤ ꯊꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯎꯔꯅꯤ ꯃꯁꯤꯗ ꯅꯠꯇꯦ ꯁ꯭ꯄꯦꯁꯇ ꯆꯥꯎꯔꯕ ꯕꯥꯏꯑꯣꯗꯨꯝ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯤ ꯈꯨꯟꯗꯥꯕ ꯌꯥꯕ ꯃꯐꯝ ꯀꯌꯥꯁꯨ ꯂꯩꯔꯛꯂꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯁꯤꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯆꯧꯕ ꯑꯃ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯔꯤ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯑꯇꯣꯞꯄ ꯖꯒꯥꯗ ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯧꯕ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯤ ꯑꯅꯧꯕ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯇꯤ ꯀꯌꯥ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯀ꯭ꯂꯥꯎꯗ ꯁꯤꯇꯤ ꯍꯥꯏꯕꯗꯤ ꯑꯄꯥꯏꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯂꯩꯆꯤꯜꯒꯤ ꯃꯊꯛꯇ ꯂꯩꯐꯝ ꯁꯦꯝꯗꯨꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯍꯤꯡꯕꯗ ꯏꯅꯔꯖꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯆꯪꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯏꯅꯔꯖꯤꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯣꯏꯂꯥ ꯑꯁꯤ ꯆꯍꯤ 110ꯒꯤ ꯃꯇꯨꯡꯗ ꯂꯣꯏꯈ꯭ꯔꯒꯅꯤ ꯊꯥꯎ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯜꯁꯨ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥ ꯂꯩꯕꯥꯛꯇꯒꯤ ꯃꯤꯅꯔꯦꯜ ꯀꯌꯥ ꯑꯃ ꯊꯤꯖꯤꯜꯂꯤ ꯃꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯡꯅ ꯐꯪꯂꯤꯕ ꯄꯣꯠꯁꯛ ꯍꯤꯂꯤꯌꯝ-3 ꯑꯁꯤ ꯊꯥ ꯂꯩꯕꯥꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤ ꯄꯣꯠꯁꯛ ꯑꯁꯤ ꯀ꯭ꯂꯤꯌꯔ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯤꯜ ꯑꯃꯅꯤ ꯃꯁꯤꯅ ꯇꯨꯡꯒꯤ ꯏꯅꯔꯖꯤ ꯐꯪꯅꯕꯒꯤ ꯄꯣꯠꯁꯛ ꯑꯃꯁꯨ ꯑꯣꯏꯗꯧꯔꯤ ꯊꯥ ꯂꯩꯕꯥꯛꯇꯒꯤ ꯍꯤꯂꯤꯌꯝ-3 ꯑꯁꯤ ꯂꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕꯒꯤ ꯐꯨꯏꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯧꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯊꯥ ꯂꯩꯕꯥꯛꯇ ꯐꯨꯏꯜ ꯁ꯭ꯇꯦꯁꯟ ꯑꯃꯁꯨ ꯁꯥꯗꯧꯔꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯒ꯭ꯔꯍꯗ ꯊꯤꯖꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯊꯥ ꯂꯩꯕꯥꯛꯇꯒꯤ ꯔꯤꯐꯤꯜ ꯇꯧꯕ ꯑꯁꯤꯅ ꯈꯣꯡꯆꯠ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯅ ꯆꯠꯄ ꯌꯥꯍꯟꯒꯗꯧꯔꯤ ꯂꯣꯏꯅꯅ ꯊꯥ ꯂꯩꯕꯥꯛꯇ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯆꯥꯡ ꯑꯁꯤ ꯁꯣꯟꯕꯅ ꯔꯣꯀꯦꯠ ꯊꯥꯒꯠꯄ ꯃꯇꯝꯗ ꯏꯁꯀꯦꯞ ꯚꯦꯂꯣꯁꯤꯇꯤ ꯑꯁꯤ ꯍꯟꯊꯕꯅ ꯐꯨꯏꯜ ꯆꯪꯕꯒꯤ ꯆꯥꯡꯁꯨ ꯀꯥ ꯍꯦꯟꯅ ꯍꯟꯊꯍꯟꯗꯧꯔꯤ ꯑꯍꯣꯡꯕ ꯀꯌా ꯑꯁꯤ ꯆꯍꯤ 100ꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯅꯤ ꯃꯗꯨꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯑꯉꯛꯄ ꯑꯍꯣꯡꯕ ꯀꯌꯥ ꯎꯔꯅꯤ कार अपाइबी सिंचु उरक्प याय पेट्रोलना चेलंबा गाड़ी कयासु इलेक्ट्रिक अमदी न्यूक्लियर पावरना होंगलक्लनी मदुना ओइरगा मखल मखा कयागी अनौब मखलगी गाड़ी कयासु उब फंगलक्लनी रोबोटिक अमदी आर्टिफिशियल इंटेलिजेंस सौखलक्पना मियोइबा असि पुंसी का हेना संदुखंदौरी अइंग असा वेदर असिसु मियोइबा अखोइना कंट्रोल तौबा सुसोइ छोइदना ngambakलनी नैनो रोबोट कया अखोइगी हक्चांगदा हापचिन्दुना सेलसिंग असि सेमदोक सिंजिन तौबा अमदी मेमोरी कया असि रिकॉर्ड तौबा हाइबसि सुसोइ सोइदना मतम खरगे मतुंगदा उबो फंगलक्लनी अहोंबा असिना मरम ओइरगा मालेमदा लैरिबा मियोइ पुंबा अमता ओइना पाव फाउननबगी दमकता ग्लोबल लैंग्वेज अमसु थोरक्लनी ग्लोबल लैंग्वेज थोरक्पा असिना ग्लोबल करेंसी सु महाके मतुंगदा असुम इनरक्लनी हाइस ngaside ai ware maduna space फाउबदन कोइथुपुगे हाइबगी स्पेस चटपा याबगी खुदोंग चाबा अदुसु फंगलक्लनी मसिदा नतना करिगुम्बा मतम मसिदा लान सोनबा तारबदी मी यावदना रोबोट ngakta सोकनबा लान अचु मिमांगदा उबा फंगलक्लनी विज्ञानगी अहोंबा लाकपा असिना मालेमदा अहोंबा कया अमसु पिरि खुदम ओइना Amazon की डिलीवरी सर्विस ता ड्रोन सिजिनदुना अथुम मतुमदा पोट अदु डिलीवर तौबा ngamhalakli मसिना ड्रोन की बाइक ड्रोन की कार इलेक्ट्रिक दा चलाइबा गाड़ी कया अमसु अथुब मतमदा सुसोइ छोइदना थोरक्लन अखोइना स्मार्ट सिटी कया अमा सेमली मसिना सौकल खोंथांगदा अनौबा लमदम अमा ओइनबा होटनरी सौकलकबा असिना मांगजबा अमसुंग तोंगजबा अनिम लैरी मदुबु तंगाई फदना मांगलोमदा चजनबा हाइबदु तंगाई फद्री पृथ्वीदा इसिंगी इमाय असि वांखलकपना मफम कया अमा इसिंगी इरोल नुंगदा असुमसुम चंगसेलकली
ꯃꯁꯤꯅ ꯃꯇꯝ ꯑꯃꯗꯗꯤ ꯂꯣꯁ ꯁꯤꯇꯤ ꯍꯥꯏꯗꯨꯅ ꯏꯔꯣꯜꯂꯣꯝꯗ ꯆꯪꯈꯠꯀꯅꯤ ꯃꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯤ ꯂꯨꯔꯤꯕ ꯑꯃꯅ ꯆꯤꯟꯖꯥꯛ ꯑꯁꯤꯅꯤ ꯃꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯎꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯗ꯭रोपोनिक ꯑꯁꯤꯁꯨꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯑꯑꯣꯟꯕ ꯂꯥꯛꯄꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤꯇꯪ ꯒꯨꯂꯤ ꯅꯠꯇ꯭ꯔꯒ ꯀꯦꯞꯁꯨꯜ ꯑꯣꯏꯅ ꯁꯦꯝꯒꯠꯄꯁꯨ ꯌꯥꯅ ꯂꯩꯔꯤ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯗꯥꯏꯠꯇꯃꯛ ꯈꯟꯗꯣꯛꯂꯒ ꯆꯥꯅꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯕꯨ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯃꯥꯂꯦꯝ ꯑꯁꯤ ꯈꯨꯗꯨꯝ ꯆꯟꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯦ ꯁꯣꯐꯤꯌꯥ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯤ UAEꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯐꯪꯈ꯭ꯔꯦ ꯑꯁꯨꯝꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ AI ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯗꯒꯤ ꯗꯤꯕꯦꯂꯞ ꯇꯧꯕ ꯀꯥ ꯍꯦꯟꯅ ꯌꯥꯡꯕ ꯍꯦꯜꯂꯤ ꯃꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ AI ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤ ꯖꯄꯥꯟꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯀꯌꯥꯗ ꯔꯣꯕꯣꯠꯅ ꯃꯊꯧ ꯇꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯦꯛꯇꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠꯇ AIꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯅꯠꯇꯦ ꯑꯅꯥ ꯂꯥꯌꯦꯡꯗ ꯐꯥꯎꯕ AI ꯔꯣꯕꯣꯠꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯗꯣꯛꯇꯔꯅ AIꯒꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯁꯨ ꯍꯣꯡꯂꯔꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯋꯥꯠꯄ ꯀꯌꯥ ꯑꯣꯏꯔꯛꯂꯤ ꯃꯁꯤ ꯃꯦꯟꯈꯠꯅꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯕꯨ ꯑꯋꯥꯠꯄ ꯀꯌꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯑꯣꯟꯕ ꯂꯥꯛꯄꯅꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯃꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯨꯝꯈꯤꯅꯤ ꯃꯁꯤꯅꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯈꯨꯟꯗꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝꯕ ꯒ꯭ꯔꯍ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕꯁꯤ ꯖꯨꯄꯤꯇꯔ ꯀꯣꯛꯆꯥꯎꯕꯤ ꯒ꯭ꯔꯍ ꯑꯁꯤ ꯌꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ ꯄꯥꯛ ꯆꯥꯎꯔꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅꯤꯡꯉꯥꯏꯅꯤ ꯑꯅꯧꯕ ꯑꯣꯏꯅ ꯀꯦꯞꯂꯔ ꯇꯦꯂꯤꯁꯀꯣꯞꯅ ꯖꯨꯄꯤꯇꯔꯒꯤ ꯊꯥꯗ ꯑꯥꯔꯊꯀꯨꯝꯅ ꯃꯁꯛ ꯃꯥꯟꯅꯕ ꯑꯃ ꯎꯕ ꯐꯪꯂꯤ ꯆꯥꯎꯈꯠꯄ ꯍꯦꯜꯂꯛꯂꯤ ꯃꯈꯩ ꯑꯉꯛꯄ ꯑꯃꯁꯨꯡ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯎꯔꯛꯈꯤꯅꯤ ꯃꯥꯂꯦꯝꯗ ꯈꯝꯊꯦꯡꯅ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯕꯣꯔ ꯀꯩꯅꯥꯒꯤ ꯍꯅꯤꯃꯨꯟ ꯑꯁꯤ ꯊꯥ ꯂꯩꯕꯥꯛꯇ ꯆꯠꯂꯛꯄ ꯍꯧꯕ ꯌꯥꯔꯤ